Awang nong pagasi India ki dama malem gi mafam kaya ga phang pham lamdam oiduna senmit londa saungna mateng oiragani haina Chief Minister Nongthamam Biren na phongdok shrei Mobile phone namaram oiraga television gi nungaiba du phangbangam handre haina Dhanamanjuri University gi Vice Chancellor Professor N Raj Mohan na phongdok shrei Madi Shanghai Film Festival 2022 ngasi Palace Compound leba MSFDS ta Romi Mitay na direction piba feature film aikhoi gi yum uttuna hawdok shrei Kurumjari IS News ki Manipuri pau miyang tabiri ba pumna makputaram nokjari COVID-19 tengi ngakthokna na ba khuttoina hambiyu hand sanitizer siznabiyu mask upiyu pittaruki distance tambiyu yarbe maka vaccine dose na kapthokpiyu section mana pumna makiyai phabani haujik mapung oiba pau bizari Nomagi oiba International Business Summit Gateway Manipur Connecting Asian Countries ngasi Imphal Hotel gi Shanghai Hall da pangthokshrei Thoramadida athoiba mithunglen oikiba Chief Minister Nongthamam Biren na Business Summit asida saruk yakhiba miyamda Manipur gi Puwari tegi hauraga lambi thong chawkhat thaurangi matangda wafam kaya sugaina thamki mahakna haikibada awang nompok asi India gi damak malem gi mafam kaya ga phaungnofam lamdam oiduna senmit londa chauna mateng oiragani awang nompok lamdam na India gi Act East Policy amade Neighborhood First Policy ani gi kanaba Panghanduna Free and Open Indo-Pacific oiraknabagi yumbi oiri lambi thongi phibam phagathan mana lamdam asida leiriba hai singlaba lalol itik tawba singi wakhal loksing ningthina thokhanduna vision na sibo mangphaun hanbada mateng panglagani Manipur gi oinasu nongthaki lambi yamna mathau tabaga loinana state asida nongthaki lambi singthaba yana phagat le haina phongdokhi Government of India gi Uran scheme gi makhada Imphal International Airport gi Mandalay amade Bangkok tamna paigadaba international flight ching hongdokna basu thorang lei haina makhada na Chief Minister na phongdokhi Manipur Shanghai Festival is being held after a gap of 2 years due to the pandemic. I hope you all will get to experience the rich cultural heritage of Manipur during the festival and take back lasting memories. The Nordics connect India to one of the most economically dynamic and politically significant geographies of the world. Dugamari Lenana, Organizing Secretary Hauroksam Anilna Fongdokibada, Nomagaba International Business Summit Asina, Asia Lamdam Asida, Kanaba Pibagalina, Southeast Asia Lamdamda Business Kilamda, Amaga, Pau Ponghan Bangam Lagani, Maruina, Lamdam Asida, Karamba Business Taubada, Janagani Haiba, Miam the Kangan Mamatau Tai Fongdoki. अखोई लेबा कनेक्ट तब फंग्री अखोई स्मॉल एंटरप्रेन्योर्स मैम सिंसे एक्सपांशन तब ngam करी दबक ngamdribनो हारगदी अखोई लेबा बिजनेसमैन सिंसे बियॉन्ड आवर बाउंड्री अखोई कनेक्शन से खरा वाटपा अदुना अखोइना पामजरी सी नसीदी अखोई इमिनेंट पर्सनालिटीज अखोई गवर्नमेंट की रिस्पांसिबल ओबा मैम लापिरे अबाउट इंडिया एंड द फॉरेन्स अदुगो मतुंग तारकपददी अखोइना एक्सपेक्ट तौरिसे अखोई बिजनेस मैच मेकिंग हाइदी मोखोई बिजनेसमैन का अखोई बिजनेसमैन का डायरेक्ट इंटरेक्ट तौर मतुंगदा एक्सचेंज ऑफ टेक्नोलॉजी तौर मतुंगदा लमदमस्ते लेबा रीजनल ग्रोथ अमा regional harmony ama purakani habigi chapchaba thajajabado I organizing secretary amoina I haisake International Business Summit adada saruk yakhiba EcoSafe Indo-Continental LLP gi CEO Vikramjit maitaina phongdokibada hauzik oirakliba malemgi khal asi ngaknanaba biotech ki pambai sizinaba yamna mathau tai manamasing amadi bio gi potlam singdagi thau sungnana bhatnari mahausa gi oiba potlam sing ngaktuna thambaga loinana malemgi miyamna pamnari ba potlam sing puthokpa mathau tai haina makhataki using the chemicals which is really poisoning our field, so that's the thing. Apart from that, we will have a gas. To give you a prospect is that the one we are very blessed that on 14th of November, Honorable Chief Minister Mr. Bayan has already approved our project for 6 metric ton per day capacity biorefinery. This biorefinery, now we are in a process of selecting the land where this biorefinery will come, and then as and when we progress, this will help in generating revenues through the taxes. Also, it will
improve the employment, indirect employment will be there. So this Mobile phone namaram oiraga television gi nungai badu phangmang amhandre haina Dhanamanjuri University ge Vice Chancellor Professor N Ras Mohan Phongdokhrei ngasi Dhanamanjuri Community College DDU Koksal Kendra DM College of Science Dhanamanjuri University ne sinduna DM College of Science ke Central Hall pangthokiba World Television Day ge thoramda wafamase Professor N Ras Mohan Phongdokhibani thoramadada Manipur University Department of Mass Communication ki head in charge R.K. Lilapati, Impact TV ki News Editor Ras Nongthombam, DM University of Science ki Principal Dr. M. Bhuvaneswari, DM University of Science ki Registrar Dr. Nivedita Laira Lakpam, amadi DM University of Zoology ki Head of Department Dr. L. Hemchandra amadi lamdam asigi tongan ba artist sing saruk yakhi. Professor N. Ras Mohana Makataraduna, Matam Amada, Imung Manung Punna, Nungsinana television da, Yang Minaramba Adu, Internet, Mobile Torpadege, Nasidi, Tongan Yang Nare, Albert Einstein, Matamamada, Idiot Wall Ama, Oigani Habisi, Mobile Phone Asana, Hosiki Miro the Piriba Inot Asini. Internet amadi mobile dadi achum aran khangdana pau pangthada thagat le masina ekoi masel gi marakta asauba asoiba amadi khudong sadaba kaya su mayok na hale adubo television da tharak pa pau dadi achum aran thidok laga tharak pani haiki so for politics ki the social issue the economic development da maruiba global ki oiba national ga major decision logo matanda even abegi state ki oina khanari ba discussion program ma changche mit ba shira family ako si living society ko it is because of this si am important way print media da like sisu bai aduga iroina na amna hakcheng na pan si vision yaw na tarkan ne power is ya important way ba amane smartphone la ko sina atau bercak kieng ama TV the period TV the tholaba port che sensor ko ne loi nam just zoom me lale yanare ko ne certified to ko ne aduga mobile hasis atuma me amma yawri bani adigi zoom da ba sasin da ba fake oi ba me amma su yawri bani ana sigi khena ba si khangmin na ba thong tai Thoramgamari Lenana, Manipur University Department of Mass Communication Head in Charge R.K. Lilapati na Phongdoki beda paung na miyambo khudaki oiba thabak thoram sing khanganduna mitna singhanbaga loinana society aseda achoba thodang ama lauri matamgi matung ina nauna puthorakli ba technology ama oriba mobile smartphone aseda internet chamduna TV yengba yare TV na ngasi phawbada miyoiba khonaida kanaba e pau kaya piduna lakli haiki. With the advancement of technology, now we get to see television content in our mobile phone and the tablet here. So via this internet connection, if we have internet connection in mobile phone, and if we download the apps, get to see television contents in our mobile phone. But still, it is television content. The source of the content is television. So we can never ignore television. Okay, even if we get to see television content in mobile phone, we can never ignore television. Shanghai Film Festival 2022 ngase Palace Compound leba MSFDS ta Romi Midaina direction piba feature film ekhoigi yum utuna film festival asi hodokshei Shanghai Festival ge saruk oriba Shanghai Film Festival 2022 asi Manipur State Film Development Society ne sinduna pangthokpani Nungthil pung mari minute ni phumanga taba matamda Haubam Pawan Kumarna direction piba Pavung Syam Nungthil pung mari minute yankhai taba matamda Subhas Ina direction piba mityengi wangmada utkhi Numidang pung taret taba matamda O Gautamna direction piba Nungsi Lottery Faukre utkani Panbayabadi Hariba film sing asi state award fangkraba film sing ni culture yaudana tourism promote tawa yaroi masigi wakhalolda tourism department na lamdam asigi culture asi Shanghai festival da promote tawnana ba achoba thodang lori haina art and culture gi director L Kesorj na phongdokhrei Wafam asi Manipur State Film Development Society na sinduna thasigi kunipal fawba Shanghai festival ga mari lena na pangthokadaba Shanghai Film Festival 2022 hangdokpagi tharamda phongdokhibani festival asi hangdokpagi tharamda makhatana L Kesorj na haikibada Malimda laitaba art form sing Manipur da lay art form sing laire haiduna numit khudingi utpada kadai fawba miyamna yengbigada ka habasi thidokpa mathau tai state asigi oinadi artist singna haire sing le haiduna
pangchawda chawthokpagum tawri amaromda Goa da hojik chathariba International Film Festival of India da Manipur gi film sing utnanabagi khudong saba piraktuna saru yari adubo state asida film sing yamna puthoklabasu magun laiba film puthokpagi chang yamna nemle maramaduna henna magun laiba film puthoknanaba honaminabagi tangai fadabalai haiki thormaduda Manipur film gi senior actor Soraisam ke Soram amadi MSDS ki executive board member Makol Mani Mongsabasu saru yaki Labor port meam sing hector uning hagana hojik labor kano si hector utpada badu magi yeng babok sing krai ko ma appreciate to ngam badu ya koi gi originality du krai ko yaw ni se masi koi da aingonda yam kana thoro ko pona mani wandi performance is la ko tam da koi da koi ya artist sing besides visual koi film na ta bada ngara makta su bota once performance ki culture performance ki magi logic si kari mo sa koi gi tasena koi gi artist na huna na mo koi sin nam gi da ka le mo la maram ge da once stage aina mangera and half visibility hoira actor or artist na perfect kana da magi green room da gi ma backstage da gi audience ki visible hoye ya thoki ba se performance has already started. National Highway 102 Trans Asian Highway gi sarugmo oina Thobal district ki Lilong dagi Wangjing phawbagi marakta road expansion tawrakpaga iroinana mafam kaya da accident toina thoglakliba asiga mari lena ngasi Babu Bazar ga nakna leiriba mafam singda local MLA su oiriba MPCC gi president ke Megachandra DC Thobal SP Thobal amadi NSIDCL gi mihut singna mafam adugi miyam ga loinana yengsin minakre Babu Bazar ga manak nakna leiba highway gi Mathakta potpham phamjin basing amadi dukan sajin ba kaya su thugai ki MLA Megachandrana Babu Bazar mamangda semgat liba media na si bazar asigi maninglom da leiriba khul singna thoglakpa matamda chapchana mayokna na leiba amadi habadi lambi asi lanthokna na ba hotna bada accident gi thagdok asi toina thokpa oigani haina miyamna khana bagaloinana mafam asida hojik leiriba median turning lane asi khara chawkthoklaga thamnana ba lepnaki Electricity Department ka tanaduna Babu Bazar gi area asida flood light amasu thananaba miyam ga punna warep nare haina MLA na phongdokhi DC Thobal na handak madak district asigi mafam kayata accident thokpagi pau tariba amadi ngarang maksu Babu Bazar gi median asida activa gari thauduna lakpi nongthombam Sandyaswari Kaubi nupi maza amasu car amana thomduna laikhidabaga mari lena ngasi mafam asida yangsinbagi thabak asi sathabani Khul singdagi thoglak liba lambi sing asiga mayok na nalaiba median turning lane sing asi thingzinduna mafam adudagi meter kyang khairom lapthokna atoppa mafam amada nauna semna ba khanare lambi asida thaurakadaba gari sing asi speed kanna thaurakpa maramna asi district administration amadi NSIDCL na Trans Asian Highway sida median semkatpagi thabak kanna sathariba asi miyamgi damakni masida thuga yaikhaiba tawbiganu miyamna mating oina pangbiu haina appeal tawrakhi Sangai Festival lising ani kuni thoge ngasi marini janma nimita moirang khunau da thogal jagoi nat cholom isai mar tribe ki nat ki eba jagoi thangta Sri Valmukunda Dev Music College ki musical ensemble utle hapta kangjai bungda leiba botana Pena Laichal Thadau tribe ki nat ki jagoi Bangladesh ki artist sing jagoi Kabui tribe ki jagoi North East Zone Cultural Center na sponsor tawba yatra a composition of Satya and Kathak Koirao Thangal tribe ki nat ki jagoi Huyan Lalong Manipur Thangta Cultural Association ki Thangta Guru Nath ek Maitai Pung Research Institute ki tongan ba Thangta amadi drums ki makhal sing utpa hukre Mauda North East Cultural Majak Woodley Hapta Kangzi Bungdana Maring Wa Dance Salai Cultural Thangta Academy Waiton gi Thangta Amadi Rahim Cultural Foundation gi Kawali Woodley Ibudau Marzing Hangang the Performing Artist Center ki Thawgal Jagoi Rongmai Tribe ki Jagoi Membi Leima Mitei Cultural Research Center na Sakpa Malem Saitha Guru Angau and Ibotombi Memorial Mitei Pung Arts Center ge Basanta Khel Kanglai Ina Thangta Sindam Sanglen ge Thangta Central Bureau of Communication Ministry of Information and Broadcasting ge Santang Makhada Thangta by Dance Su Pangthokli
Principal Accountant General AE Manipur amadi Principal Accountant General Audit Manipur anina khusamnaduna Audit Week 2022 ngasi babu parada leiba AG office ta pangthok shrei thormadida lamdamasigi tongan ba nat ki obezagoi isagi thoram utpagaloinena thang tana singba thoram su utki thoram aduda Principal Accountant General ANE Joan Silatin Hai Audit Week thoram pangthokpa asina miyamda akoina tawriba thabak sing asi khanghanbada mateng oigani accountability gi lamda thabak toba asi araiba madinate masina lengak adu good governance ehanba matam sana miyam ga mari fagat hanbada soba thaudang lawgadawri bani maramaduna masigi lamda thabak tawriba singna so thamoi sengna thabak toba mathau tai lengak na pakhaliba thabak thoram sing expenditure sing yangsinba soidana ba khotna ba habasi tawphadraba tawdraba yadraba mathauni masina lengak amadi miyam gi marida afabo ogadawri bani haiki Democracy in India has assigned a very important role to the CAG of India. Together with the Public Accounts Committee and also COPU and also the legislature, we have the joint responsibility of ensuring accountability in the entire governance machinery. Tourism gi lamda all class destination oinana ba pandamda Manipur lengang na sinduna sahi kudingi November gi tangkun ma thoidigi kuntra phawba pangthokliba sangai kumai gi mapung oiba mafam moirang khunouda Loktak Battalion Assam Rifles na IGAR South ki makhada pavilion hangduna kumai asid saruk yari lebak asigi khwaidagi ariba paramilitary force ama oiriba Assam Rifles ki hangliba stall asida Assam Rifles samadi masigi athaubalan misingna kathokkiba puwarigi matangda mapalamdagi lakpa yauna local gi miyamda khanganduna pungning singsilli stolasina Assam Rifles na paikhatpa civic action program amadi chakwa thaurangi thabak thorum kaya miyamda khanghalli loinana stolasida India gi khutlai kaya utuna kumaya sigi so stopper amasu oibaga loinana haurakliba nahasingna technical entry scheme TES National Defense Academy NDA Indian Military Academy IMA Officers Training Academy OTA amadi Agnivir scheme na chingbada changbagi matangda kanaba ipau kaya su phangali Rashtriya Indian Military College RIMC Sainik School samadi India ki military school kayada mahairoi singna admission tawbagi matang dasu khangale haina IGAR sauna thokpa zerulamana khanglakle Goa gi Dr. Shyama Prasad Mukherjee Indoor Stadium Telangauda Zathariba Yankai Humdoi Suba International Film Festival of India IFFI gi ngasi utkadaba film singi manungda Manipur gi film ani yauri film singa dudi Asok Welauna direction piba minute kontra sangba Look at the Sky amadi Dev Kumar Vos na direction piba matam gi Manipur ni Handak sahi gi oina pangthok liba film festival asida Manipuri cinema na sahi yankai mapung pharak paga iroinana Manipur State Film Development Society na khangat laba feature amadi non feature film manga chu utkadawri bani Laibak Humbudrama Pangi film Sani Marfu Utkani Indian Panorama gi manungsana features film kunmapan namadi non features film taramapan utpagaloina na punna film sama marfu humdoina international gi oina saruk yagani Maitai Pangal social activist Ima Sitara Begum na tha sigi kuni thoida ikhang khangawdana laikhidabada Assam Manipuri Muslim Mera Paibi lupna awaba phongdokshrei awaba phongdokpagi tharamadunga si ayupung mapan tabada laikhidrabi Sitara Begum gi poknafam khetri chandam lekai de leba masagi yumta pangthokhibani tharamadada Lakhipur Jilla Parishad amadi All Assam Manipuri Muslim Mera Paibi lup ke advisor ke Anita Devi advisor ke Upen Singh lup asigi President Zubeda Begum advisor Khamusana amadi atai kasar lamdagi saknai rabi nupi kaya su saruk yauki social activist BM Yaima Sahamadi Andro PS ki OC Ria Sayauna Miyoi Kayana Thoramadu da Saruk Yaki Laikhidrabagi imung manungi awabada Saruk Yaraduna Selgi Tengmang Oina Lupali Singtara Kusinaki Amadi Laikhidrabagi Tawaina Mapugi Kuyada Ingna Sikna Lairunaba Tawni Zabagalaina minute ane to mina laiduna awaba Fongdo Ki
Tha khudingi Imphal gi Khwaramban ima kaithel da nongma panba numit asi kaithel gi sintha lepa hokhibaga loinana ngasi su poinu gi nongma panba numit asida Khwaramban ima kaithel sintha leptuna kaithel asi lunana thamnabagi pandamda sit sengdokpagi thabak sathakibaga loinana Horticulture and Soil Conservation Department ki Additional Director ke Devdatta Sarmana pirakpa laima khal kaya kaithel gi koibada thamkhre Kaithil Manbi Battalion Assam Rifles Samadi Armed Forces Ex-Servicemen Welfare Association Afeswa Thabal District na Scarlet Eye Care and Contact Lenses Clinic Thabal amasung Green Valley Welfare Association ka punna khusamnaduna ngasi free eye check-up camp ama Thabal Mela Ground Singkhongda leba 16 AR B Company ki camp ta pangthokre 16 AR ki Commandant Colonel Aditya Dio Company Commander Major A. Rahul Amadi Company to IC Subedar KB Malasu Saru Yadana Sathakiba I Camp Aduga Mari Lenana Afeswa Thabalgi Secretary Subedar M. Kogendrana Pongdokibada I Screening Camp Asina Thabal District Manundalediba AR Navy Air Force Ex-Servicemen Madi Atay Civilian Kayada Lemna Mitki Nungai Tabasing Yang Toktuna I Drop Sing Pibagaloinana Subsidy Rata Normal Land Samsung Frame Sufangali Camp Asimai Pakna Pangtokpada Atoba Tagdang Lobby 16 AR Team Amadi Pumna Makpo Ikai Kumnaba Utpagaloinana Apen Basufongdoraki Haukibapung Kudmarida India the Nona Mui Samri Subna Nepal COVID positive oire Lekidabamiki Masingna Mangani Pagalakpagit Chang Sada Marfudani Pal Dasmik Nipansino oire Apunma confirm case Kotimari Lak Nifutaruk Lising Humbudra Samri Marfuhumdo Yokshe active case na Lising Taruk Sani Sumna Mapanda Hantarak Lay Laina Asana Maram Oiraga Lekidabamiki Masingna Lak Manga Lising Kuntra Zamanga Marfudra Tarukni Laina Asidaki Naba Fogalaktuna Desars Tokiba Migi Masingna Kotimari Lak Nifumatoi Lising Kuntra Mari Sumna Amani Laina Asidaki Ngatunanaba Baxen Kaptokraba Apun Mimigi Masingna Kotizani Taramapal Lak Marfunipal Hen Kre Malingo in a COVID license acquired again as all level vaccine in Manunda US and Ahanba Indiana and Suba Madi France na home suba the lady Awang Pox Tietio ina Assamna Ahanba Mizoramna Anisuba Madi Manipurna home suba the lady Thasigitang Kunmatui Amadi Kunitoida Palel Sector Assam Rifles Sinduna ex-servicemen Singi Oiba workshop Ama Pangtokrahana IZAR Sauna Tokpa Zero Laman Heidi Palel Garrison the Pangtokiba Tauramaduda DIFE Army Headquarters New Delhi Colonel SS Mundalia Saru Yaraduna ex-servicemen Singi Pensionamadi Atemaru Oiba Chang Singi Matanga workshop Adu Pangtokibani workshop Adida Chandel Tengnopal Kaksingamadi Imfalgi Lakidraba Assam Rifles Personal Singi Machamasu Madi Vir Nari Yauna Puna ex-servicemen Samri Kuntramatoina Saru Yaki Haidi Nakalamaramda Churasanpur Battalion Assam Rifles na Sinduna Medical Camp Awareness Camp Ama Churasanpur District Dongzang Village Danga Sipang Tokrahana IZAR Sauna Kanglakli Saru Yaki Bakunja Chama Supna Amaramda Health Checkup Ki Kudong Chaba Piduna Matokaba Hidak Lang Takayasu Lemna Pangan Ki Haidi How's Pau Mirak Tanatian Break Matan Luxury Pujarakle Mahindra Company Amadi Holland Country ki IZ Company ga punna tissue culture tawjaraga puthokpa aluchara asengba aluchara amana alu kg ama henba pothok leiraba aluchara pujarakle sahi tare chupna miyam ki seva tawduna laklaba Bachelba Agro Mahindra Tractor Malum Bazar da ngasi mangleng thokpiraklo adongi darkar oiba aluchara lobi horo thabi horo Ima ibema kuntok hanbi amadi ipa ibungo thangsing winning thau anigi sahi ki sanu katpagi pauzel lakliba November ki tang kunmanga poinu gi nini panba irai numita ima ibema kuntok hanbi amadi ipa ibungo thangsing winning thau anigi sahi ki sanu katpa numit thokle thoromasida ima amadi ipa gi masa manai khwai kibna saruk ya biranaba nolukchari thorom pareng laigi thorom hoba ayu pung tare makhai sanu katpagi matam ayu pung tara mathoi Luklen Paminaba Nutil Pung Taranitoy Makai. Pauzen Jaliba Ima Ibema Kuntok Hanbi Togal Maruk DM University Campus Tangweban Imphal.
ब्रेक की तुंगदा तराम नोक्सरी मखाता बावदा मेघालय के चीफ मिनिस्टर कर्नाट संगमाना महाके कैबिनेट मिनिस्टर सिंगलोइन नंगासी यूनियन होम मिनिस्टर अमित शाह न्यू दिल्ली दा उनादुना मेघालय असम की ngam हंदक नोमै कापनाबगी थौदोक्ता मेघालय की मियोय तरुक लेखिदबा अदुगी मतंगदा वारी सानगदौरी थौदोक असिकी मतंगदा सेंट्रल ब्यूरो ऑफ इन्वेस्टिगेशन CBI नत्रगा नेशनल इन्वेस्टिगेशन एजेंसी NIA ना थेजिल हननबा डेलीगेशन असिना तक्सनगदौरी पनबयाबदी हौखिबा लेबाक पोकपन निमित्ता असम के फॉरेस्ट गार्ड यावना पुलिस अमदी खुंजासिंगी मरक्ता उंखटनदुना इरांग थोकपदगी नोमै कापगी थौदोक्ता मियोय तरुक लेखिदबनी कया अमना असोक बनंखिबनी थौदोक असे असम के वेस्ट कार्बी आंगलोंग अमदी मेघालय के वेस्ट जेंसिया हिल्स अनिकी ngam परिंग थोखिबनी लेखिद्रबा मियोय तरुक अदुगी मनुंगदा अमदी फॉरेस्ट गार्ड नि नकल मरमदा असम के चीफ मिनिस्टर ना थौदोक असकी ngam मरी लेनदे हाइना फोंदोखरबनी बांग्लादेश की जेल दलेबा लालौबा अनि कोर्टमना पुथोकरपके लंबीदा पुलिस की मखुतगे नानथोक्तुना सेन की बथौदोक कमरी लेनना बांग्लादेश लेंगाकना जेल एडमिनिस्ट्रेशन दा चाउना थबक होंदोक होंजिन तौननबा लाउथोखरे हौखिबा नोमाइजिंग निमित्त थोखिबा थौदोक अदुदा युमफम ओइदुना होम मिनिस्ट्री ऑफ बांग्लादेश ना डेप्यूटी इंस्पेक्टर जनरल्स DIGs अहुम अमदी सीनियर जेल सुपरिटेंडेंट अनि ट्रांसफर तौखरे थौदोक अदु हेक थोखिबगा पुलिस मंगा सस्पेंड तौखिबगा लोइनना मियोय कुनगी मथक्ता केस लौखटखरे पुलिस की मखुतगे नानथोक्तुना सेन खरबा लालौबा अनि अदुगे लंगला लंजिन पीबा ngamba मियोयदा बांग्लादेश लेंगाकना लुपा लाख तरागी मना पिननबसो लाउथोखरे हौसे सानबगी पाव अमु पिजरी मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुना मपाल लमगी टीम अनि अमदी इंडिया की टीम अहम पुना टीम मंगाना सरुक यारगा मपाल कंगजेबुंगदा थासगी कुनिथोइदगी हौदना चथरकलिबा तरामरी सुबा मणिपुर पोलो इंटरनेशनल गे ngasi sanakhiba मैचता USA पोलो टीम ना इंडियन नेवी पोलो टीम बो पांजल तरहुमदे तरुक तमाई थिबे पिक्रे मैच asi mai pakraba USA पोलो टीम गे पांजल तरहुमदे एदु वेल वॉलना पांजल तरत चनकी निक फेलमना ZP बास्क्यू अमदे जॉर्ज ना पांजल अनियनी सनकी टूर्नामेंट असिगे असि सनकीबा अटोपा मैच अमदना UK पोलो टीम ना इंडिया IPA बो पांजल मापन मरी दमाई थिबे पिक्रे मैच असि माई पाख्रबा UK पोलो टीम गे पांजल मापनदु हैरी टकरना पांजल मरी सनकी सिल सलना पांजल अहोम जॉर्ज अमदे जैक टकरना पांजल अममन सनकी सथरकलिबा टूर्नामेंट असिगे हयेंग नोंथिल पुंग अमताबदा इंडियन नेवी पोलो टीम अमदे इंडियन BIPA ना सनरगनी नोंथिल पुंग अनि ताबदना यूनाइटेड किंगडम पोलो टीम अमदि USA पोलो टीम ना सनरगनी All Manipur Polo Association Sinduna, Tim Daramarina Saruk Yaraga, knockout basis that has Gitarani Palki Hauduna, Kangla Manung Kangzai Bunda, Zatarakliba, Ahanba Chief Minister Sagwal Kangzai, Championship King, Asisanakiba, Ahanba semi final master, Manipur Police Polo Timna, Imphal East District Polo Association Bo, Panjal, Kunmaritama Toy the Mighty Big Shrey, Massasimai Pakraba, Manipur Police Polo Tingi Panjal, Kunmari Ado, Hakruzam Avung, Kuman Amadi, Salam Abung Sana Panjal, Nipanipan San Ki. Viking Salam Amadi, Tan Subam Rosana, Panjal Ahum Sanki, SB Mola Panjalani Sanki, Championship Asigi Ani Suba semi final match, Sanaki Bada, Tentha Polo Club Na Paradise Polo Club, Wankaibu Panjal Tarataret Marida, Mighty Big Shrey, Match Asimai Pakraba, Tentha Polo Club Ki Panjal Tarataret Adu Hagruzam, Mohindro Amadi Sobam Savana, Panjal Mari Mari Sanki, Kundrak Pam Tombi Amadi Lastram Ravi Kantana Panjal Ahum Sanki, Moirang Them, Manihana Panjal Ani Sobam Ranzit Na Panjalama Sanki. Championship asigi final match tha asigi kuntarata Manipur Police Polo Team amadi Tentha Polo Club na thengnaragani. India ki President Draupadi Murmu na chatliba tha asigi tang kuntrada Tenzing Norgay National Adventure Awards for the year 2021 kusinaragani. Rashtrapati Vanda Pangthokadaba Award Pibagi Thoramasi Ministry of Youth Affairs Post na ngarang lauktokibani category Mari Habidi Land Adventure
water adventure madi lifetime achievement ta yumpham oiraga award asi pigadabani Group Captain Bhavani Singh Shamalda Lifetime Achievement Award Water Adventure da Subham Dhananjay Banamali amadi Land Adventure da Naina Dakar da Award kusinagani Award asida apikpa murti certificate amadi lupalak taramangagi mana yauri Tenzing Norgate National Adventure Award asi sahi kudinge adventure ki lamda mai paglakpa miyoi singda piduna lakpani Jiribam District Barak Circle de Ladiba Borobekra Higher Secondary School gi numit humni supna chathagadaba annual sports meet ngasi school asigi principal in charge S Lokandra Singh Haudokshray Class 6 tagi Class 12 Pawalaiba School asida puna mahiroi satret lom mahitamli annual sports meet asida tongan ba events sing amadi cultural gi thoram sing yauri Netaji Guruji Swamiji amadi Gandhiji haina house mari thokna khaidoktuna athoi hentanari FIFA World Cup 2022 gi ngasi India gi pungphamda nungthil pung ahum makai taba matamda Switzerland amade Cameroon thengnabada Switzerland na Cameroon bo panjal amasino da maithibe pikre numidang pung taruk makai da haukiba Uruguay amasung South Korea gi match sathari numidang pung mapan makai tabada Portugal ga Ghana ga lamba tawragani ngarang sanakiba match singda Japan na Germany bo panjal ani amada maithibe pikhi Spain na Costa Rica bo panjal tares sino da maithibe pikhi Morocco amadi Croatia na panjal amata chanaba ngamna dana draw satki atopa match amada Belgium na Canada bo panjal amasino da maithibe pikhi yoga gi matangda practice amade lecture program ama nonne district manung sana laiba Hauksong village ta pangthokre headquarters 22 sector Assam Rifles made Inspector General Assam Rifles Iscom makada nonne battalion na sinuna pangthoki ba thoramaduda yoga gi maru oiba amade kanaba kaya gi matangda saru yakiba khunja sing amade Assam Rifles personnel singda khangan ki hojik asino mugi oiba ing asagi paw mu pizari Nasigi Manipur khwaidagi sabagi chang degree Celsius kunmanga dasmik daret oki bagaloinana khwaidagi ingbagi changna degree Celsius mapan dasmik nipan oki nungsita yaba ising manili chang ayukta sada marfujani pal oki nungtilana sada yankai humdo oki hazulu silapada maru ibe paw amuk Awang nongpok asi India gi damak malemgi mafam kayaga phawna famlamdam oiduna senmit londa saungna mateng oiragani haina Chief Minister Nongthama Birana phongdok shrei Mobile phone namaram oiraga television ni nungai ba du phangma ngamhandra haina damna Manjuri University ki Vice Chancellor Professor N Das Mohan phongdok shrei Sangai Film Festival 2022 ngasi Palace Compound leba MSDS ta Romi Mitaina direction pipa feature film aikhoi gi yum utna hodok shrei Hauji ke wenadi IS News na pizaba Manipuri paw matang asada loisinjari numidang pungnipal taba matamda ahen ma paw singaloina na prime time English news amu phangbigani